ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯗ꯭ꯔꯕ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯊꯨꯡꯅꯗꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤꯁꯤꯗ ꯇꯥꯛꯂꯦ ꯈꯟꯖꯕꯅ ꯑꯃ ꯇꯝꯂꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯒꯤ ꯑꯏꯕꯤ ꯐꯤꯌꯣꯅꯥ ꯃꯥꯏꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯑꯩ ꯃꯉꯥꯏꯔꯦ ꯅꯨꯡꯁꯤꯊꯣꯏꯅ ꯀꯧꯔꯦ ꯆꯦ ꯁꯇ꯭ꯔꯦꯂꯥꯅ ꯈꯨꯝꯃꯦ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯝꯇ ꯄꯤꯌꯨ ꯑꯩꯗꯤ ꯀꯩꯒꯤ ꯄꯤꯗꯣꯏꯕ ꯀꯣꯜ ꯑꯝꯇ ꯇꯧꯅꯒꯦ ꯄ꯭ꯂꯤꯖ ꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯎꯀꯣ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯣ ꯅꯇꯩꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯊꯣꯏ ꯍꯦꯟꯁꯤꯀꯥꯗ ꯀꯣꯜ ꯇꯧꯋꯦ ꯍꯦꯜꯂꯣ ꯍꯦꯟꯁꯤꯀꯥ ꯀꯅꯥꯅꯣ ꯔꯣꯡ ꯅꯝꯕꯔ ꯀꯩꯅꯣꯍꯦ ꯑꯩ ꯅꯨꯡꯁꯤꯊꯣꯏꯅꯦ ꯀꯩꯗꯧꯔꯒꯦ ꯀꯣꯜ ꯇꯧꯔꯛꯏꯗꯤ ꯀꯨꯏꯅ ꯇꯧꯔꯛꯇꯕ ꯑꯃꯅ ꯇꯧꯔꯛꯄꯁꯤꯗꯤ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥꯟꯅꯕꯤꯁꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯇꯧꯔꯛꯄ ꯍꯦꯟꯁꯤꯀꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯑꯗꯣ ꯁꯦꯜꯕꯤꯌꯥꯗꯣ ꯅꯣꯡꯃ ꯊꯦꯡꯅꯩ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇ ꯄꯨꯟꯁꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯀꯦꯔꯤꯅꯥꯁꯨ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯊꯝꯃꯒꯦ ꯑꯅꯤꯗꯣ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯁꯇ꯭ꯔꯦꯂꯥꯅ ꯏꯅꯝꯃ ꯕꯖꯥꯔꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯀꯤꯇꯤꯅ ꯈꯨꯝꯃꯩ ꯍꯣꯏ ꯑꯅꯤꯗꯨꯁꯨ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯑꯦ ꯀꯤꯇꯤꯅ ꯍꯥꯏꯔꯦ ꯏꯅꯦ ꯁꯤ ꯀꯌꯥ ꯄꯤꯒꯦ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ 150 ꯈꯛꯇꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯗꯥꯏꯗꯗꯤ 150 ꯈꯛꯇ ꯄꯤ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯤꯅ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯂꯩꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯈꯪꯉꯦꯗꯅ ꯀꯤꯇꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯃꯤꯒ ꯅꯠꯇꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯆꯤꯡꯒꯟꯕꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯕ ꯉꯝꯕ ꯃꯤꯅꯤ ꯈꯪꯉꯦꯗꯅ ꯁꯇ꯭ꯔꯦꯂꯥꯅ ꯑꯁ ꯌꯥꯔꯦ ꯇꯣ ꯏꯅꯝꯃ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏ ꯌꯥꯝꯅ ꯀꯤꯇꯤꯒ ꯅꯨꯄꯤꯗꯨꯒ ꯃꯁꯝ ꯐꯣꯏꯅꯗꯨꯒꯤ ꯇꯧꯏ ꯁꯇ꯭ꯔꯦꯂꯥꯗꯤ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯉꯝꯃꯤꯗꯀꯣ ꯀꯤꯇꯤꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯅꯪꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯤꯇꯤ ꯁꯇ꯭ꯔꯦꯂꯥꯅ ꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯑꯦ